ꯊꯥꯡꯃꯩꯕꯟꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯣꯅꯔꯗꯨꯗꯤ ꯑꯩ ꯃꯃꯥꯡ ꯂꯥꯛꯄꯗꯁꯨ ꯈꯪꯅꯍꯧꯗꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯗ ꯄ꯭ꯔꯣꯃꯣꯁꯟ ꯑꯃ ꯇꯧꯔꯤ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯒꯨꯝꯕ ꯍꯥꯡꯉꯛꯄꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉ ꯍꯥꯎꯔꯒꯗꯤ ꯃꯃꯜꯁꯨ ꯑꯗꯨꯝ ꯐꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯤ ꯄꯩꯁꯥ ꯈꯛꯇ ꯄꯥꯏꯔꯒ ꯑꯩ ꯄꯩꯁꯥ ꯄꯤꯔꯗꯤ ꯁꯤ ꯇꯧꯕꯤꯅꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯅꯪꯅ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯑꯃ ꯂꯦꯃꯟ ꯇꯤ ꯑꯃꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯁꯦ ꯄꯣꯛ ꯃꯣꯃꯣꯁꯦ ꯑꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯂꯩꯇ꯭ꯔꯕ ꯑꯣꯀꯦ ꯄꯣꯛꯀꯤ ꯀꯔꯤ ꯂꯩ ꯀꯩꯝꯇ ꯑꯥꯏꯇꯝ ꯂꯩꯇ꯭ꯔꯦ ꯄꯣꯛꯀꯤꯁꯦ ꯃꯦꯀ꯭ꯔꯣꯅꯤꯒꯨꯝꯕ ꯆꯧꯃꯤꯟꯒꯨꯝꯕ ꯂꯥꯟ ꯆꯤꯂꯤꯒꯨꯝꯕꯗꯤ ꯁꯤꯁꯇꯔ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯣꯅꯔꯁꯦ ꯃꯩꯇꯩ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯗꯤ ꯑꯩꯅ ꯄꯥꯏꯅꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯅꯪ ꯂꯥꯛꯑꯝꯕꯗꯤ ꯌꯥꯔꯦ मैम मुझे ना चैनल में तराम नौकरी मैम ऐसे नोम चाम लाम है ना थांगमैबन थाव ग्राउंड लापद ऐगा सिबान का हॉट एंड बाइट है सिगी कैफ से हॉट एंड बाइट रेस्टोरेंट अखोई लागा फास्ट फूड ता चाखिबको याम थिना हावगे अदुगा इना सिबानंद हाइजे सि हावगिबनिना मणिपुर की अखोई कंगलेपाकी होबनिना मपानदैसु लाकाना मिनजु खंगबा अदुगा अखोई मैतै इचिनाव सिंगजु हेना खंगबिबा हैनको मणिपुर अहाव अहाव मफम याम लैय अदुना ngasi amka akhoi चाबो लाए चाबो कानो ए वीडियो में सेम गया हॉट एंड बाइट कैफ से अगर चाखिबदा हावबनिना को अदुदुना ngasi amka चंगकपनि मैम से हॉट एंड बाइट की ऑपोजिट साइड की को सिदसु मैम चलगा टॉप फ्लोर चलगा चाबो थको यानी अखोई ममांग लापदा सिदसु चागरेबा याम थिना हावबा हाय तारे अदुगा सोमदना मखारम दको थांगमैबन की थाव ग्राउंड लैरे सिदना मखा थांबायसिना द हॉट एंड बाइट कैफ अदुगा आइगा सिबागा अमका चाने ममांग लापदना अखोई मथक चागे आसी मथक काम मथक से काबदी खरा वाय मैम खोंग फाबैदि कहीं कायदेबको अदुगा खोंग सोकपाई दंकने खितंग वाय पर मथक जु फमगा अखोई चागे खितंग जूम तौसिको खितंग जूम तौगे मैम सेने मैम सेना मथक अदुगा डेकोरेशन याम फजावनी मैम मथक से ngasi कांगमद्रे नानमुक लापदा सिबागा अखोइने पान थित खरे याम हावी हॉट एंड बाइट खता हावी हाबे नते मणिपुर मफम याम चलेना मैतैगिसु याम फजबा याम हाव आइटम जे फजना स्टेप अहिब तौरगा याम हावना सेमी हाबे तारे अदुगा इजु चाबदैना सामदा लेरगसु अखोइ मैतैगी खुदसे नै हाय ताना सिने मखा थांबैदुने अदुगा संगगा अमका चावसि ममांग चाबौदुदि आई वीडियो नमहौद्रेबा ममांग चाबदै हावगदि मथंग इसाना चंग नमगनि ने खनबनेबा इसान चंग नमगनि खनबने मनुंगना समायनाने अदुगा मथकिदु पोस्ट ताबने सिबा गाय जाजिगे मोमो तौरजे ngasiदिको ngasiदि पुखर थल्ले म्याम चाक नुं कोबगी अदुना सिदा सिस्टर गायसु लैरा सिस्टर खय ऑर्डर तौरागेको मैम से लेक्चर के प्राइस से तुम यंगिरो अखोई इम्फाल की थांगमैबन की थाव ग्राउंड नि लैसे अदो ओनर दुदी आई ममांग लापदसु खंगनहौदेको अदो मैम ने खनबदा प्रमोशन अमा तौरि नत्ति आई खल्लिसे अखोई मैतैना फजना समायना रेस्टोरेंट गुम्बा अखोई कैफे गुम्बा हांगकपसे असिदा अखोइना चंगा हावरगदि ममनजु अदुम फरगदि अखोइना सी प्रमोट तौबियम थोय हायना खल्ले हायतारे ओनली पैसा खत पायरगा आई पैसा पीरदि सी तौबिनी हायबा नत्तबको हायदि इसाना लागा चारगा हावरिको आई चत्तोरेबा आई ओना फलाउना सिबाना ngasiदि सनागा काइदोमदा चारुसि हायबो काइदोमदा चारुसि हाय काना आइना खल्लिजे थाव गाउना नान चारु कइले ममिंगो माना निसिंगा काना हॉट एंड कइनो हायबने खुदक्ता लागा आइना
ꯃꯄꯨꯗꯒ ꯄꯥꯔꯃꯤꯁꯟ ꯂꯧꯗꯦ ꯃꯄꯨꯅꯁꯨ ꯅꯨꯡꯁꯤꯕꯤꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯀꯣ ꯗꯗꯥ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦ ꯑꯣꯏꯗꯣꯏꯔꯥ ꯑꯦꯕ꯭ꯔꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯕꯠ ꯑꯣꯅꯔꯁꯦ ꯃꯩꯇꯩꯅꯤ ꯈꯪꯕꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯅꯨꯡꯁꯤꯕꯅ ꯍꯥꯎꯔꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯆꯥꯕ ꯂꯥꯛꯏꯁꯦ ꯁꯤ ꯂꯥꯛꯑꯣ ꯆꯤꯂꯤꯒꯤ ꯀꯩꯅꯣꯈꯩꯁꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣꯅꯦ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩꯅ ꯄꯣꯛ ꯆꯤꯂꯤꯁꯦ ꯅꯍꯥꯟ ꯆꯥꯔꯝꯃꯤ 220ꯁꯦ ꯐꯖꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯊꯣꯡꯉꯦ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯄꯣꯛ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯩ ꯄꯣꯛ ꯄꯥꯝꯕꯅꯤꯅꯀꯣ ꯄꯣꯛ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯄꯣꯛ ꯆꯤꯂꯤ ꯗ꯭ꯔꯥꯏ ꯆꯥꯈꯤ ꯑꯇꯣꯞꯄꯗꯤ ꯁꯤꯗ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯩꯖꯔꯦ ꯃꯌꯥꯝꯅ ꯁꯤ ꯃꯦꯅꯨꯁꯦ ꯎꯔꯒ ꯑꯗꯨꯝ ꯄꯣꯁ ꯇꯧꯔꯒ ꯎꯕꯤꯔꯅꯤꯀꯣ 200 230 180 ꯑꯗꯨꯒ ꯑꯆꯧꯕ ꯈꯔ ꯏꯚꯟ ꯑꯣꯛꯇꯣꯄꯁ ꯆꯤꯂꯤ ꯗ꯭ꯔꯥꯏ ꯑꯦꯟ ꯒ꯭ꯔꯦꯚꯤꯒꯗ 350 ꯂꯥꯛꯑꯅꯤ ꯁꯤꯗꯤ ꯈꯔ ꯇꯥꯡꯒꯅꯤꯀꯣ 90ꯒꯨꯝꯕꯗ ꯁꯨꯞ ꯀꯩꯀꯥ ꯐꯪꯅꯤ 100 120 ꯄ꯭ꯔꯥꯏꯁꯁꯦ ꯆꯥꯝ ꯆꯅꯤ ꯈꯔ ꯆꯥꯎꯔꯒꯅ 280 300 ꯁꯣꯛꯇꯕꯅꯦ ꯁꯤꯅ ꯀꯣꯐꯤꯒꯤ ꯂꯩꯔꯦꯀꯣ ꯍꯩꯃꯥꯡ ꯇꯤ ꯂꯩꯔꯦ ꯐ꯭ꯔꯨꯠ ꯔꯣꯁꯂꯦ ꯂꯩꯔꯦ ꯇꯧꯔꯤ ꯖꯨꯁ and then noodle चानिंगो ना noodle चानिंग कई चानिंग यारो cold drinks मोमो सार से पोक मोमो का ngasi tanga jigo पोक मोमो tanga से तो कनंग कई हगा cold drinks क्या है रो कैरी जूस तक क्या है नो लेमन टी था जरा हाँ सिस्टर लग क्यों वीडियो नंबर से तो इकाई रो नोगी होटल में मांग लाख तो जाके इतना कौन नोगी हाँ वो दिखे नोजे फास्ट फूड से अगर हाउ फूड तो कहीं ना वीडियो नंबर नहीं क्या नोनंग अखोई जम लाइट था जम का नुंगांग ना चाक कोबले बने ना लेमन टी नंगा ब्लैक कॉफी में लेमन टी में को अदुगा अखोई मोमो से पोक मोमो से मैंने तब पोक इतनी सुंदर नहीं चला ओके पोक की करी लेके इंतज़ार तुम लेके आए पोक इसे मैक्रोनी गुम्बद चौकी गुम्बद चिली गुम्बद चौक चाइंगे अदुदी चिकन मोमो ने तब भी रखो अदुगा हाँ चिकन मोमो मा अदुगा लेमन टी मगा ब्लैक कॉफी मगा को सिस्टर नोगी क्या नो से ओनर से मैत्री हो जाए ना क्या अदुदी चुम्मे में हम आइना है इतनी ममांग इतनी हंगरे को अदु मोदी आइना अनगानी रख थेंगना बनना फला उन्हें कस्टमर जो मैं हम लापने खाना मोई बा ममांग दा लाका नहीं मथक के साकी बा या मुहाव की बा अदु दारी मानी पूरा विजिट तो वो कांडा आइजा सामने नहीं बा चक्कर नहीं बखा नहीं है अदु चलो चलो फोन गई जाए खंग रहे होना खाएंगे क्या इचंगी जब निकाल देना नॉनी रम तक ओ अदु नहीं ना चंगी बा कोई की भाई दी मानी पूरा ले ये बा कोई की होटल गुम्बा अदे फास्ट फूड गुम्बा को हाउ बसिंग जाए आइने चंग मुदा बदली ताऊ थ्री बको विजिट तो हाउ बसे इसाना लागा हाउ ही है ना मैं आमजा जो आगे सोशल मीडिया प्लेटफॉर्म ना को खंगन जब नहीं है तारे या मुहाव है तो ना ngasi हमका अकोई नि मोमो चाव से है ना संध्या की थोड़े नहीं है तारे अदना सिस्टर ना मोमो तो हाउ नहीं ताऊ बिरो चार गया तो का ngasi हमको क्या मुहाव ये है को हाउ तभी हाउ क्या है ना कोई दी सिनी में हम सिस्टर के जो इचंजे ट्राइब माले अब याम नुसी ने जो वेलकम तावे मोई तक होची हमका हंगा खांगे मैतई ने है अदने अखोई ओनर ओइबिबा दादा खंगे इसे खंगे को याम फजन तौबिउ होना बिउ अदुगा मेंटेन तौबिउ आइना चाबदे याम हावे हाइजिन अब नते म्याम से चारगा थांगमय बनगे थाव ग्राउंड लागा होटल बाय तम तंग ट्राई तौबिउ अदु मतुंगा म्याम से खंगाने सेबादरी ऑर्डर तौरबने गातंग आयसिको चारों हम भूमा थोई माँ यखम मोंदी तारे माँ चिंगु लाई ताई नरंगे हुयम तीन दाई नरंगे मचिगी माँ खालक बदी वांगमें चारों हम भूमा थोई माँ चिंगु लाई ताई नरंगे हुयम तीन दाई नरंगे मचिगी माँ खालक बदी अवांग का उब्रू असुपा Kau saroy hum buma buma, nakam mundi karima, timulai tai narange, huyuntin tai narange. Thank you. Lah, try kau. Nang si black coffee sure hoने का. Nang si black coffee ले लेगा.
ꯂꯦꯃꯟ ꯒꯟ ꯊꯛꯅꯤꯡꯉꯤ ꯂꯝꯃꯥꯕꯁꯨ ꯇꯥꯏꯔꯝꯒꯦ ꯍꯟꯀꯨꯞ ꯆꯥꯎ ꯇꯥꯏꯔꯝꯒꯦ ꯆꯤꯡꯂꯥ ꯌꯥꯝ ꯄꯨꯝꯕꯁꯨ ꯄꯨꯝꯅꯃꯛ ꯇꯥ ꯇꯥꯏꯔꯝꯒꯦ ꯂꯦꯃꯟ ꯇꯤꯗꯤ ꯃꯌꯥꯝ ꯃꯦꯆꯤꯟꯒꯗꯤ ꯀꯥꯏ ꯃꯥꯟꯅꯅꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯊꯛꯏꯕ ꯃꯦꯆꯤꯟꯒꯤ ꯃꯣꯃꯣꯁꯦ ꯆꯥ ꯌꯦꯡ ꯀꯥꯏꯅ ꯁꯤꯕꯥ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯔꯀꯣ ꯑꯩ ꯍꯥꯟꯅ ꯆꯥꯔ ꯌꯦꯡꯉꯤꯒꯦ ꯍꯥ ꯑꯩ ꯑꯃꯗ ꯑꯗꯨꯝ ꯄꯨꯛ ꯊꯟꯕ ꯃꯤꯅꯤ ꯌꯥꯝ ꯆꯥꯎ ꯃꯤ ꯅꯠꯇꯦ ꯑꯃꯗ ꯑꯗꯨꯝ ꯆꯥꯎꯕꯅꯤ ꯐꯩꯖꯥꯎꯕ ꯃꯔꯤꯡꯗꯅ ꯌꯦꯟꯗꯤꯁꯨ ꯍꯣꯅꯦꯝꯕ ꯍꯥꯎꯔꯦ ꯑꯉꯥꯡꯕ ꯌꯦꯟꯗꯤ ꯗꯥꯏꯔꯦꯛ ꯄꯥꯏꯅꯤ ꯂꯥꯝꯕ꯭ꯔꯥ ꯅꯪ ꯆꯅꯤ ꯄꯥꯝꯃꯦ ꯅꯪ ꯆꯅꯤ ꯌꯥꯝ ꯑꯣꯏꯁꯤꯗ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯃꯣꯃꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯝꯕꯗꯤ ꯄꯣꯛꯀꯤꯅꯤ ꯄꯣꯛꯀꯤꯁꯦ ꯃꯣꯃꯣꯁꯦ ꯈꯤꯇꯪ ꯁꯣꯐ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯆꯥꯎꯃꯤꯟꯒꯨꯝꯕꯗ ꯍꯥꯏꯕꯅꯤ ꯆꯥꯎꯃꯤꯟꯁꯤꯗꯤ ꯍꯧꯖꯤꯛ ꯗꯤꯅꯔ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯆꯥꯎꯃꯤꯟꯁꯦ ꯇꯧ ꯐꯔꯛ ꯇꯥꯕꯀꯣ ꯑꯩ ꯈꯛꯇ ꯆꯥꯔꯒ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤꯕꯥꯅꯟꯗꯁꯨ ꯍꯪꯉꯛꯀꯦ ꯁꯤꯕꯥꯗꯣ ꯉꯝꯕꯗ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯅꯪ ꯆꯥꯔꯨꯛꯇꯅꯤ ꯈꯟꯕꯤꯔꯣ ꯃꯤꯅ ꯊꯥꯖꯔꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯈꯛꯇꯅ ꯀꯩꯅꯣ ꯇꯧ ꯃꯥꯜꯂꯦ ꯃꯥꯗꯤ ꯌꯥꯝ ꯆꯥꯕ ꯍꯩꯕꯅꯤꯅ ꯁꯣꯁꯀ ꯃꯈꯜꯒ ꯍꯩꯈ꯭ꯔꯕ ꯁꯛꯁꯦ ꯅꯪ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯈꯛꯇꯪ ꯌꯦꯡꯉꯨꯅ ꯑꯩꯗꯣ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯊꯛꯇꯕꯅꯤꯅ ꯈꯪꯗꯦ ꯂꯥꯝꯃꯗꯤ ꯂꯧꯗꯣꯏꯅꯤ Hao à? Black vậy đấy. Chắc là làm tay ấy. Đây sao thì nó Sao? Ai đi mà mình như thế này? Ai làm một cái cái này thấy cái phòng rồi rồi này. nghe bằng rồi đó. Cái gì mới lên tới đang nhắm ra hả? Cái Cái gì này nữa sao hả? cái nó mình em ra được Lấy có bị gì thôi? không rồi. Ai dùng thì hào. Có ai đi? Rồi. Vậy. Tốt lắm. À. Thế sao ăn vào tôi có đi hả? Rồi này. Mày bà chú hầu rồi ai cái tên hai gì hả hả mấy cái tên hai thì ai mà cái này mau phi ra cái hai con này đi cái mà mắc làm gì mà niệm cha này nàn xem mà niệm máu cái chú hầu ấy bao à số này thì niệm pa mày mà mày làm sự lặng này mày để coi xem gì làm phải giấy mày làm sự lặng này bao ꯃꯊꯛꯀꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯥꯏꯗꯤ ꯑꯁꯣꯝ ꯋꯥꯡꯕꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯎꯠꯆꯕ ꯍꯣꯇꯦꯜ ꯕꯥꯏꯠꯀꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯃꯊꯛꯀꯤ ꯕꯤꯜꯗꯤꯡꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯂꯥꯁꯀꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯃꯈꯥꯗꯀꯣ ꯁꯥꯏꯗꯇ ꯃꯌꯥꯝ ꯍꯣꯇꯦꯜ ꯕꯥꯏꯠ ꯇꯦꯛ ꯑꯦꯋꯦ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯁꯤꯗꯩꯗꯤꯒ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯈꯨꯗꯛꯇ ꯄꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯈꯤꯕ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯁꯨ ꯈꯪꯉꯝꯗꯦ ꯁꯤꯁꯇꯔꯈꯩꯅ ꯍꯥꯏꯕꯗꯗꯤ ꯈꯪꯉꯦ ꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯦ
ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕꯅ ꯆꯪꯉꯒ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯕ ꯁꯣꯝꯗ ꯆꯠꯅꯤꯡꯗꯕ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯀꯣ ꯁꯠ ꯁꯠ ꯂꯥꯎ ꯇꯦꯛ ꯑꯦꯋꯦ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯁꯇꯔꯈꯩꯅ ꯍꯥꯏꯁꯦ ꯁ꯭ꯋꯤꯒꯤꯒ ꯖꯣꯃꯦꯇꯣꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯦꯅꯤ ꯃꯇꯝꯗ ꯑꯗꯨꯝ ꯐꯪꯉꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯔꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯥꯏꯗꯤ ꯑꯦꯝꯄꯨꯇꯤ ꯅꯥꯎꯅ ꯆꯠꯂꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯅ ꯐ꯭ꯔꯤꯗꯒ ꯄ꯭ꯔꯣꯃꯣꯠ ꯇꯧꯁꯦ ꯁꯥꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯝꯇꯪ ꯆꯥꯌꯦꯡꯒꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯀꯣꯟꯁꯦꯞꯇꯀꯣ ꯅꯨꯡꯁꯤꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯅ ꯂꯣꯏ ꯇꯣꯛꯑꯒꯀꯣ ꯑꯇꯣꯞꯄ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯨꯠ ꯁꯝꯃꯒ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤ ꯁꯣꯝꯒꯤ ꯑꯣꯅꯔꯁꯦ ꯃꯩꯇꯩ ꯑꯣꯏꯕꯅꯤꯅ ꯆꯥꯎꯈꯠꯄꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯒ ꯑꯩ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯐꯥꯟꯒ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯤꯗꯅ ꯑꯗꯨꯝ ꯁ꯭ꯅꯦꯛꯀꯨꯝꯕꯀꯣ ꯆꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯕꯤꯔꯌꯥꯅꯤꯒꯨꯝꯕ ꯆꯥꯕ ꯈꯣꯠꯄꯩꯗꯤ ꯁꯣꯝꯗ ꯃꯊꯛꯇꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛꯀ ꯆꯥꯛꯀꯦꯁꯤ ꯁꯤ ꯂꯩꯔꯦ ꯑꯁꯤꯗꯤ ꯌꯥꯝ ꯆꯥꯔꯒ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯎꯕꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯆꯥꯔ ꯈꯪꯒꯅꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯁꯤꯐꯥꯟꯁꯨ ꯍꯥꯎꯋꯦ ꯁꯤꯕꯥꯁꯨ ꯄꯥꯏꯔꯤꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯥꯛꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯒ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯍꯥꯟꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯍꯥꯎꯏꯀꯣ ꯁꯤꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯟꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯍꯥꯎꯏꯀꯣ ꯕꯤꯔꯌꯥꯅꯤꯒ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯆꯥꯕꯗꯣ ꯃꯣꯃꯣ ꯆꯥꯕꯗꯨꯗꯤ ꯍꯥꯎꯋꯦ ꯑꯗꯨꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯐꯝ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯖꯔꯝꯃꯤꯗꯨꯅꯤ ꯍꯣꯠ ꯑꯦꯟ ꯕꯥꯏꯠ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯣꯅꯔꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯗꯗꯥ ꯈꯪꯗꯦ ꯏꯆꯦ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯩꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯗꯨꯅ ꯁꯤꯕꯥꯅꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯥꯛꯄꯗ ꯗꯗꯥꯔ ꯏꯆꯦꯔ ꯅꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯅꯝꯃꯦ ꯅꯣꯏ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯕꯤꯗ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ